이놈자, ꯑꯩ ꯀꯩꯗꯧꯔꯒꯦ? ꯅꯃꯥ ꯅꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯑꯗꯨꯒ ꯆꯥꯎꯅꯕꯁꯨ ꯑꯩꯅ ꯌꯣꯛꯄꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯍꯦ ꯅꯪꯗ ꯁꯤꯖꯒ꯭ꯔꯣ ꯅꯪ ꯐꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯪꯗ ꯁꯤꯖꯒ꯭ꯔꯣ ꯐꯔꯣꯏ ꯅꯪꯗ ꯁꯤꯖꯒ꯭ꯔꯣ ꯃꯁꯛꯁꯤꯒ ꯐꯔꯣꯏ ꯑꯗꯣ ꯗꯥꯊꯣꯏꯁꯦ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯔꯦꯉꯣ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯧ ꯃꯥꯜꯂꯤꯉꯣ ꯏꯁ ꯑꯩꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯁꯨꯛꯀꯤ ꯑꯗꯨꯒꯅꯦ ꯃꯥꯏ ꯁꯛꯁꯦ ꯍꯦꯛ ꯎꯔꯒꯅꯦ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯕ ꯑꯣ ꯅꯨꯄꯤ ꯈꯔ ꯊꯣꯛꯑꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤꯅꯦ ꯃꯤꯒꯤ ꯑꯣꯏꯖꯒꯤꯅꯤ ꯅꯪꯅ ꯊꯤꯕ ꯃꯤꯁꯛꯇꯣ ꯃꯇꯨꯡꯗ ꯃꯣꯏ ꯊꯤꯔꯛꯑꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯕ ꯁꯤꯔꯛꯁꯤꯒ ꯅꯪꯒꯤ ꯅꯁꯥꯁꯦ ꯐꯨꯝꯃꯦ ꯈꯪꯉꯨ ꯆꯠꯂꯣ ꯐꯨꯝꯕꯗ ꯅꯠꯇꯦ ꯅꯃꯤꯠ ꯑꯅꯤꯗꯣ ꯀꯣꯠꯊꯣꯛꯑꯒ ꯎꯃꯥꯏꯕꯤꯗ ꯄꯤꯖꯔꯦ ꯈꯪꯉꯨ ꯃꯤꯁꯇꯔ ꯕꯕꯣꯏ ꯂꯥꯎ ꯁ꯭ꯂꯣ ꯁꯥꯔ ꯅꯪꯅ ꯅꯍꯥꯟ ꯍꯥꯏꯈꯤꯗꯨ ꯀꯩꯕ ꯁꯥꯔ ꯑꯩ ꯀꯩꯁꯨꯝ ꯍꯥꯏꯗꯦ ꯁꯥꯔ ꯅꯣꯏ ꯁꯤꯒꯤ ꯆꯤꯡꯊꯛꯁꯤꯗ ꯑꯩꯒꯤ ꯃꯤꯅꯦꯟꯁꯤ ꯀꯣꯠꯊꯣꯛꯑꯒ ꯎꯃꯥꯏꯕꯤꯗ ꯄꯤꯖꯅꯤ ꯍꯥꯏꯒꯤꯗꯥꯏꯅꯦ ꯁꯥꯔ ꯃꯥ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯁꯥꯔ ꯑꯩ ꯌꯥꯎꯗꯦ ꯁꯥꯔ ꯑꯩ ꯌꯥꯎꯗꯦꯕ ꯁꯥꯔ ꯑꯣ